ꯑꯉꯟꯕ ꯃꯇꯝꯅꯤ ꯃꯤ ꯑꯃꯁꯨꯡ ꯁꯥꯅ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯃꯇꯝ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯅꯨꯄꯥ ꯉꯥꯛꯇ 4 ꯂꯩꯔꯝꯃꯤ ꯃꯈꯣꯏ 2 ꯑꯃꯗꯤ ꯂꯨꯍꯣꯡꯂꯦ ꯑꯗꯨꯒ 2 ꯑꯃꯅ ꯂꯨꯍꯣꯡꯗ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯌꯥꯝꯒꯤ ꯏꯇꯣꯟ ꯇꯣꯟꯕꯒꯤ ꯃꯃꯤꯡꯅ ꯕꯤꯅꯟꯇ ꯀꯧꯏ ꯕꯤꯅꯟꯇ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯈꯔꯗꯤ ꯄꯪꯖꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯁꯛꯅꯤ ꯅꯣꯡꯃꯗꯤ ꯕꯤꯅꯟꯇꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ ꯕꯕꯥ ꯂꯨꯄꯥ 70 ꯄꯤꯌꯨ ꯑꯩ ꯂꯝ ꯀꯣꯏꯕ ꯆꯠꯂꯨꯒꯦ ꯃꯄꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯀꯩꯒꯤ ꯄꯩꯁꯥꯅꯣꯅꯦ ꯑꯗꯨꯒ ꯅꯪꯅ ꯆꯠꯇꯧꯔꯤꯕꯗꯨꯅ ꯀꯗꯥꯏꯗꯅꯣ ꯕꯕꯥ ꯄꯤꯌꯨ ꯑꯩꯅ ꯄꯩꯁꯥꯗꯣ ꯑꯃꯠꯇ ꯁꯤꯖꯤꯟꯅꯔꯣꯏ ꯆꯨꯝꯅ ꯁꯨꯝ ꯄꯨꯕ ꯈꯛꯇꯅꯤ ꯁꯤꯖꯤꯟꯅꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕ ꯄꯨꯒꯦ ꯍꯥꯏꯔꯤꯕꯅꯣ ꯕꯤꯅꯟꯇꯗꯨ ꯈꯔ ꯊꯨꯕꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯣꯏ ꯍꯥꯏꯔꯗꯤ ꯁꯤꯖꯤꯟꯅꯔꯣꯏ ꯀꯩꯒꯨꯝꯕ ꯑꯩꯅ ꯄꯩꯁꯥꯗꯣ ꯍꯦꯛ ꯍꯜꯂꯛꯇ꯭ꯔꯕ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜ ꯂꯧꯕꯨꯛꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯁꯔꯨꯛ ꯑꯝꯇ ꯄꯤꯕꯤꯒꯅꯨ ꯍꯩ ꯅꯪꯕꯨ ꯍꯩꯗꯦꯅꯦꯍꯦ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯅꯪꯅ ꯍꯥꯏꯕ ꯄꯩꯁꯥꯗꯣ ꯑꯗꯣ ꯌꯥꯝ ꯊꯦꯡꯅꯗꯤ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯄꯩꯁꯥꯗꯣ ꯂꯧꯔꯒ ꯕꯤꯅꯟꯇ ꯊꯪꯅꯕ ꯈꯨꯜꯗ ꯀꯣꯏꯕ ꯂꯥꯛꯏ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯡꯗ ꯍꯧꯗꯣꯡ ꯑꯃ ꯂꯥꯟꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤ ꯃꯅꯤꯡꯗ ꯆꯩ ꯄꯥꯏꯔꯒ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯍꯥꯠꯇꯧꯒꯤ ꯇꯥꯟꯅꯔꯛꯄꯅꯤ ꯕꯤꯅꯟꯇꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯍꯧꯗꯣꯡ ꯇꯥꯟꯅꯔꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯉꯥꯡ ꯃꯔꯛꯇꯒꯤ ꯈꯔ ꯍꯦꯟꯅ ꯁꯤꯡꯕ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯧꯗꯣꯡꯁꯤꯅ ꯅꯨꯡꯇꯤꯒꯤ ꯔꯥꯖꯨꯒꯤ ꯁꯪꯒꯣꯝ ꯊꯛꯇꯣꯛꯏ ꯍꯧꯗꯣꯡꯁꯦ ꯍꯥꯠꯄ ꯉꯝꯕ ꯃꯤꯗ ꯔꯥꯖꯨꯅꯅꯦ ꯂꯨꯄꯥ 10 ꯄꯤꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯨ ꯇꯥꯟꯅꯔꯛꯏꯅꯦ ꯍꯧꯗꯣꯡꯁꯦ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯍꯤꯡꯅ ꯐꯥꯗꯨꯅ ꯄꯨꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯂꯨꯄꯥ 10 ꯄꯤꯒꯦ ꯔꯥꯖꯨꯗ ꯍꯧꯗꯣꯡ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯒꯅꯦ ꯑꯍꯦꯟꯕ ꯂꯨꯄా 10 ꯂꯧ ꯃꯍꯥꯛꯅ ꯍꯧꯗꯣꯡ ꯑꯁꯤꯕꯨ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯂꯥꯛꯂꯒ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ ꯑꯗꯨꯗ ꯃꯥꯅ ꯊꯥꯖꯗꯦ ꯍꯥꯏꯔꯛꯑꯗꯤ ꯁꯪꯒꯣꯝ ꯌꯥꯝꯅ ꯆꯥꯕ ꯍꯧꯗꯣꯡꯅꯤꯅ ꯃꯁꯥ ꯐꯕꯒꯤ ꯆꯥꯕ ꯄꯥꯝꯕꯒꯤ ꯄꯨꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯌꯨ ꯅꯈꯣꯏꯅ ꯔꯥꯖꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯍꯦꯟꯕ ꯂꯨꯄꯥ 10 ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯍꯧꯗꯣꯡ ꯑꯗꯨ ꯑꯃꯨꯛ ꯇꯥꯟꯅꯈꯤꯗꯨꯅ ꯐꯥꯔꯒ ꯄꯨꯔꯛꯂꯦ ꯕꯤꯅꯟꯇꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯂꯨꯄꯥ 10 ꯄꯤꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨ ꯂꯧꯍꯧꯏ ꯑꯁꯣꯝꯗ ꯔꯥꯖꯨꯗ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯗꯨꯅ ꯑꯍꯦꯟꯕ ꯂꯨꯄꯥ 10ꯁꯨ ꯐꯪꯂꯝꯃꯤ ꯕꯤꯅꯟꯇ ꯍꯧꯗꯣꯡꯗꯨ ꯄꯨꯔꯒ ꯈꯔ ꯑꯃꯨꯛ ꯂꯥꯛꯄꯒ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤ ꯈꯔ ꯇꯦꯡꯀꯤ ꯑꯃꯗ ꯀꯣꯏꯁꯤꯟꯗꯨꯅ ꯂꯦꯞꯂꯝꯃꯤ ꯕꯤꯅꯟꯇꯅ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯇꯦꯡꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯅꯝꯕꯁꯦ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯁꯅꯝꯕ ꯍꯥꯏꯕꯁꯦ ꯉꯥ ꯆꯥꯕ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯍꯣꯠꯅꯔꯤꯕꯗꯤ ꯁꯅꯝꯕꯁꯤꯅꯅꯦ ꯔꯥꯖꯨꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯉꯥ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯂꯝꯃꯦ ꯃꯍꯥꯛꯄꯨ ꯍꯥꯠꯂꯕꯗꯤ ꯔꯥꯖꯨꯅ ꯂꯨꯄꯥ 10 ꯄꯤꯒꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯁꯤꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯇꯦꯡꯀꯤꯗ ꯌꯥꯎꯕ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯤꯊꯣꯛꯂꯒ ꯁꯥ ꯑꯗꯨꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯉꯥꯏꯈꯣ ꯁꯥ ꯑꯁꯤꯕꯨ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯍꯤꯡꯅ ꯐꯥꯔꯒ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯔꯥꯖꯨꯅ ꯄꯤꯒꯅꯤ ꯍꯥꯏꯕ ꯂꯨꯄꯥ 10 ꯑꯗꯨꯃꯛ ꯑꯩꯅ ꯄꯤꯖꯒꯅꯤ ꯁꯅꯝꯕ ꯑꯗꯨꯁꯨ ꯕꯤꯅꯟꯇꯒꯤ ꯃꯇꯦꯡꯗꯒꯤ ꯊꯋꯥꯏ ꯃꯥꯡꯍꯧꯗ꯭ꯔꯦ ꯕꯤꯅꯟꯇꯅ ꯂꯨꯄꯥ 10 ꯄꯤꯔꯝꯂꯒ ꯍꯧꯗꯣꯡ ꯑꯃꯁꯨꯡ ꯁꯅꯝꯕ ꯄꯨꯔꯒ ꯂꯥꯛꯄꯗ ꯃꯤ ꯃꯌꯥꯝꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯆꯪꯁꯤꯜꯂꯒ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯕꯗ ꯎꯆꯤ ꯍꯥꯠꯀꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯃꯗꯨꯗ ꯕꯤꯅꯟꯇꯅ ꯀꯔꯤ ꯃꯔꯝꯒꯤ ꯎꯆꯤ ꯍꯥꯠꯀꯦ ꯇꯧꯔꯤꯕꯅꯣ ꯍꯪꯂꯨꯕꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ ꯃꯍꯥꯛꯅ ꯔꯥꯖꯨꯒꯤ ꯆꯦ ꯀꯣꯂꯣꯝ ꯀꯌꯥ ꯑꯃ ꯆꯤꯛꯊꯠꯇꯨꯅ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯎꯆꯤ ꯑꯁꯤꯕꯨ ꯍꯥꯠꯄ ꯉꯝꯂꯕꯗꯤ ꯂꯨꯄꯥ 10 ꯄꯤꯒꯅꯤ ꯍꯥꯏ ꯔꯥꯖꯨꯅ ꯄꯤꯅꯤ ꯍꯥꯏꯕ ꯂꯨꯄꯥ 10ꯗꯣ ꯑꯩ ꯄꯤꯔꯒꯦ ꯎꯆꯤ ꯑꯁꯦ ꯍꯤꯡꯅ ꯐꯥꯕꯤꯔꯒ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯔꯥꯖꯨꯗꯗꯤ ꯎꯆꯤ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯑꯃꯨꯛ ꯂꯧ ꯃꯍꯥꯛꯅ ꯎꯆꯤ ꯑꯁꯤꯕꯨ ꯌꯦꯡꯒꯦ ꯍꯥꯏꯔꯛꯑꯗꯤ ꯀꯝꯗꯧꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃ ꯂꯥꯛꯇꯨꯅ ꯑꯁꯤꯕꯨ ꯎꯆꯤ ꯑꯗꯣ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯤꯌꯨ ꯑꯁꯨꯝꯅ ꯂꯩꯕꯥꯛꯇꯨ ꯇꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯎꯆꯤꯗꯨ ꯍꯤꯡꯅ ꯐꯥꯗꯨꯅ ꯕꯤꯅꯟꯇꯗ ꯁꯤꯟꯅꯔꯝꯃꯤ ꯕꯤꯅꯟꯇꯅ ꯂꯨꯄा 10 ꯄꯤꯔꯝꯂꯒ सा 3 ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯃꯈꯥ ꯆꯠꯊꯔꯝꯃꯤ खरा चटलगा खोंबाल अमदा मी मयामना खुसु खुलाई पाइरगा पोसक अमा कोइथि थिरमी बिनंतना चंगसिनदुना मरम हंगलमी लैकाय असिदा लैबा अंगांगसिंगदा यामना चिकपा लाइरेन अमा लै महाक असोंगबुसिदा चंगखिबने महाकी मतम ngasiदी लोइरबने अखोइना महाकबु हातना लेमनदि तोकलरोय बिनंतना लाइरेन अदो हातोकपिगनो लुपा कुंदा महाकबु लैजगे अइना मफम अरापदा
ꯃꯍꯥꯛꯄꯨ ꯄꯨꯔꯒ ꯊꯥꯗꯣꯛꯄꯤꯈꯤꯒꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯌꯥꯅꯔꯦ꯫ ꯑꯁꯨꯝꯅ ꯂꯤꯟꯗꯨ ꯐꯥꯗꯨꯅ ꯕꯤꯅꯟꯇꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯕꯤꯅꯟꯇꯒꯤ ꯃꯈꯨꯠꯇ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤꯅ ꯃꯌꯨꯝ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯇꯥꯟꯅꯕꯗꯁꯨ ꯐꯪꯗ꯭ꯔꯦ꯫ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯁꯅꯝꯕ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯖꯪꯒꯜꯗ ꯍꯧꯗꯣꯡꯕꯨꯁꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗꯅ ꯎꯆꯤ ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯡꯕ ꯃꯐꯝ ꯑꯃꯗ ꯂꯥꯏꯔꯦꯟ ꯑꯗꯨ ꯊꯥꯗꯣꯛꯀꯦ ꯇꯧꯕꯒ ꯂꯥꯏꯔꯦꯟꯗꯨ ꯃꯤꯔꯣꯟ ꯉꯥꯡꯂꯛꯏ꯫ ꯕꯤꯅꯟꯇ, ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯕꯅꯤ꯫ ꯅꯪ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯂꯝꯒꯅꯤ꯫ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯨꯁꯦ꯫ ꯑꯩꯈꯣꯏ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯜꯂꯤ꯫ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯅꯤꯕꯗ ꯑꯩꯒꯤ ꯏꯄꯥꯅ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ꯫ ꯕꯤꯅꯟꯇꯅ, ꯅꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯗꯤ ꯌꯥꯝꯅ ꯆꯥꯎꯔꯝꯒꯅꯤ꯫ ꯅꯪꯅ ꯅꯠꯇ꯭ꯔꯁꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯆꯥꯈꯤꯅꯤ꯫ ꯑꯩ ꯆꯠꯄ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯄ ꯅꯪꯉꯣꯟꯗꯕꯨ ꯀꯔꯤꯒꯤ ꯃꯈꯣꯏꯅ ꯆꯥꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯃꯃꯥ ꯕꯕꯥꯗꯤ ꯃꯤ ꯆꯥꯗꯦ꯫ ꯂꯥꯏꯔꯦꯟ ꯃꯆꯥꯗꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯕꯤꯅꯟꯇꯗꯨ ꯂꯤꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯤꯟꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ, ꯅꯪ ꯃꯐꯝꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯩ ꯍꯥꯟꯅ ꯆꯪꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯈꯤꯒꯦ꯫ ꯍꯣꯔꯦꯟ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯑꯃ ꯅꯤꯌꯨ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯈꯨꯗꯣꯞꯇꯣ ꯃꯗꯨ ꯈꯛꯇꯃꯛ ꯅꯤꯌꯨ꯫ ꯕꯤꯅꯟꯇꯗꯨ ꯏꯄꯪ ꯄꯪꯅ ꯍꯪꯂꯛꯏ꯫ ꯀꯌꯥꯝ ꯃꯃꯜ ꯂꯩꯕ ꯈꯨꯗꯣꯞꯅꯣ? ꯁꯅꯥꯒꯤ ꯈꯨꯗꯣꯞꯂꯣ? ꯈꯨꯗꯣꯞꯇꯣ ꯑꯆꯝꯕ ꯅꯠꯇꯦ, ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯨꯗꯣꯞꯇꯣ ꯁꯤꯔꯕꯗꯤ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯅꯤꯕꯗ ꯅꯃꯥꯡꯗ ꯍꯦꯛꯇ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯀꯞꯇꯨꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯏꯔꯦꯟ ꯃꯆꯥ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯕꯤꯅꯟꯇ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯂꯝꯂꯣꯏ꯫ ꯃꯍꯥꯛꯄꯨ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯕꯤꯈꯣ꯫ ꯕꯕꯥ, ꯑꯩꯅ ꯆꯪꯂꯨꯁꯤ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯀꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯌꯦ꯫ ꯑꯁꯨꯝꯅ ꯕꯤꯅꯟꯇꯕꯨ ꯑꯆꯧꯕ ꯌꯨꯝ ꯑꯗꯨꯗ ꯀꯧꯁꯤꯟꯗꯨꯅ ꯆꯥꯅꯅꯕ ꯀꯌా ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯨꯊꯣꯔꯛꯂꯤꯕ ꯃꯊꯦꯜ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯆꯥꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯔꯦꯟ ꯃꯄꯥ ꯑꯗꯨꯅ, ꯅꯪꯅ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯄꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯅꯤꯌꯨ, ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯕꯤꯅꯟꯇꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯂꯥꯏꯔꯦꯟ ꯃꯆꯥꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯗꯤ ꯄꯩꯁꯥ ꯃꯅꯤ ꯃꯨꯛꯇ ꯑꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯕꯕꯥꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯄꯥꯝꯃꯤ꯫ ꯂꯥꯏꯔꯦꯟꯗꯨ ꯁꯛꯐꯝ ꯑꯣꯜꯂꯤ꯫ ꯁꯤꯗꯤ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯜꯂꯒ ꯁꯤꯔꯤꯕ ꯈꯨꯗꯣꯞꯅꯤ꯫ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯌꯨꯗꯅ꯫ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯀꯜꯂꯛꯇꯦ꯫ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯁꯨ ꯂꯧꯖꯔꯔꯣꯏ꯫ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯕꯨ ꯀꯟꯕꯤꯔꯛꯄꯅꯤ꯫ ꯃꯤꯒꯤ ꯂꯃꯟ ꯇꯣꯜꯂꯦ ꯍꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯕꯕꯥꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯅꯤ꯫ ꯈꯨꯗꯣꯞ ꯑꯗꯨ ꯄꯤꯔꯒꯅ ꯑꯩꯅ ꯕꯕꯥꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯍꯤꯡꯒꯅꯤ꯫ ꯃꯁꯤ ꯇꯥꯕꯗ ꯂꯥꯏꯔꯦꯟ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯤꯊꯣꯛꯈ꯭ꯔꯣ ꯇꯝꯕ ꯅꯨꯄꯥ ꯑꯁꯤꯗ꯫ ꯂꯥꯏꯔꯦꯟ ꯃꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯠꯇꯒꯤ ꯈꯨꯗꯣꯞꯇꯨ ꯂꯧꯊꯣꯔꯛꯂꯒ ꯕꯤꯅꯟꯇꯗ ꯄꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯟꯕꯗ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯑꯍꯦꯟꯕ ꯄꯩꯁꯥ ꯈꯔꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯄꯪꯕ ꯀꯥꯎꯒꯟꯕ ꯕꯤꯅꯟꯇꯅꯤ꯫ ꯈꯨꯗꯣꯞꯇꯨꯒꯤ ꯁꯛꯇꯤ ꯑꯗꯨ ꯃꯍꯥꯛ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯕꯤꯅꯟꯇꯒꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯅꯟꯇꯁꯨ ꯌꯥꯔꯝꯃꯤ꯫ ꯕꯤꯅꯟꯇꯒꯤ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯐꯖꯕ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯕꯤꯅꯟꯇ ꯑꯃꯁꯨꯡ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯂꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯅꯗꯤ ꯕꯤꯅꯟꯇꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯝꯗꯦ꯫ ꯕꯤꯅꯟꯇꯒꯤ ꯏꯃꯨꯡꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯑꯃ ꯈꯜꯂꯒ ꯕꯤꯅꯟꯇꯒꯤ ꯃꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯑꯩꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯐꯥꯎꯕ ꯂꯩꯅꯨꯡꯗ ꯍꯨꯠꯇꯨꯅ ꯂꯝꯕꯤ ꯑꯃ ꯁꯦꯝꯕꯤꯌꯨ꯫ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯥꯗ ꯂꯥꯛꯄ ꯄꯥꯝꯃꯤ꯫ ꯃꯁꯤ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ꯫ ꯕꯤꯅꯟꯇꯒꯤ ꯃꯄꯥꯗꯨ ꯌꯨꯝꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯍꯜꯂꯛꯇꯨꯅ ꯕꯤꯅꯟꯇꯒ ꯃꯌꯥꯝꯕꯁꯤꯡꯒ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯍꯨꯝ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯉꯝꯂꯣꯏ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ꯫ ꯋꯥꯐꯝꯗꯨ ꯕꯤꯅꯟꯇꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯄꯥꯅ ꯇꯝꯂꯨꯕꯗ ꯕꯤꯅꯟꯇꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯃꯗꯨ ꯄꯥꯡꯊꯣꯛꯄꯒꯤꯗꯤ ꯑꯩꯒꯤ ꯁꯔꯨꯛꯅꯤ꯫ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯍꯥꯏꯕꯤꯈ꯭ꯔꯣ꯫ ꯑꯩꯅ ꯏꯃꯨꯡꯒꯤ ꯃꯥꯏ ꯈꯨꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ꯫
ꯅꯨꯃꯤꯗꯥꯡꯗꯅꯤ ꯕꯤꯅꯟꯇ ꯃꯍꯥꯛꯀꯤ ꯀꯥꯗ ꯃꯇꯣꯝꯇ ꯂꯩꯔꯤꯉꯩꯗ ꯂꯥꯏꯔꯦꯟꯅ ꯄꯤꯔꯛꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯇꯤꯛ ꯌꯦꯡꯅꯤꯡꯂꯝꯃꯤ꯫ ꯈꯨꯗꯣꯞ ꯁꯤꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ꯫ ꯃꯥꯡꯁꯤꯗ ꯁꯪꯒꯣꯝ ꯈꯔꯒ ꯑꯍꯥꯎꯕ ꯇꯟ ꯈꯔꯒ ꯊꯣꯛꯎꯍꯦ꯫ ꯈꯨꯖꯥꯏ ꯑꯃꯗ ꯁꯪꯒꯣꯝ ꯄꯤꯛ ꯊꯟꯅ ꯌꯥꯎꯗꯨꯅ ꯑꯃꯁꯨꯡ ꯃꯁꯥ ꯅꯥꯟꯕ ꯄꯨꯈꯝ ꯑꯃꯗ ꯇꯟ ꯈꯔꯒ ꯊꯣꯛꯂꯛꯏ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯆꯨꯝꯃꯤꯗꯅ꯫ ꯃꯔꯛ ꯃꯔꯛꯇ ꯃꯍꯥꯛꯅ ꯀꯟꯕꯤꯈꯤꯕ ꯍꯧꯗꯣꯡ, ꯎꯆꯤ ꯑꯃꯁꯨꯡ ꯁꯅꯝꯕ ꯃꯈꯣꯏ ꯃꯔꯤꯁꯨ ꯎꯅꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯇꯨꯅ ꯅꯨꯃꯤꯠ 9ꯅꯤ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯤ꯫ ꯕꯤꯅꯟꯇꯒꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯂꯩꯅꯨꯡꯗ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯕꯤꯅꯟꯇꯅ ꯃꯥꯅ ꯊꯣꯛꯄ ꯌꯥꯅꯕ ꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯂꯨꯍꯣꯡꯕ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯕꯤꯅꯟꯇ ꯑꯍꯤꯡꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞꯇ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯏꯃꯨꯡ ꯐꯥꯎꯕꯗ ꯆꯠꯄ ꯌꯥꯕ ꯂꯩꯅꯨꯡꯒꯤ ꯂꯝꯕꯤ ꯑꯃ ꯍꯌꯦꯡ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯂꯩꯍꯜꯂꯝꯃꯨꯀꯣ꯫ ꯃꯍꯥꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯩꯅꯨꯡꯗ ꯌꯨꯝ ꯑꯅꯤꯗꯨ ꯐꯥꯎꯅꯕ ꯂꯝꯕꯤ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤꯁꯨ ꯅꯨꯡꯁꯤꯅꯖꯕ ꯇꯣꯉꯥꯟꯕ ꯅꯨꯄꯥ ꯑꯃ ꯂꯩ꯫ ꯕꯤꯅꯟꯇꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯕꯗꯒꯤ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯈꯟꯕꯒꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯨꯄꯤꯗꯨ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ, ꯕꯤꯅꯟꯇꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯕꯤꯅꯟꯇ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯍꯦꯛ ꯍꯦꯛ ꯊꯣꯛꯄꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯕꯤꯅꯟꯇꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯌꯨꯝꯁꯦ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯌꯥꯝꯅ ꯂꯩꯕꯁꯨ ꯅꯠꯇꯦ, ꯃꯇꯧ ꯀꯔꯝꯅ ꯑꯍꯤꯡ ꯑꯃꯈꯛꯇꯗ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯡꯕ ꯁꯨꯔꯨꯡ ꯑꯁꯦ ꯇꯧꯕ ꯉꯝꯂꯤꯕꯅꯣ? ꯕꯤꯅꯟꯇꯅ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯗꯦ, ꯑꯩꯒꯤ ꯃꯃꯥꯒ ꯕꯕꯥꯒꯅ ꯂꯣꯏꯅ ꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯄꯩꯁꯥ ꯄꯥꯏꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯤꯅꯟꯇꯅ ꯆꯠꯊꯣꯛꯈꯤꯕ ꯇꯟꯖꯥ ꯂꯧꯗꯨꯅ ꯕꯤꯅꯟꯇꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨ ꯃꯅꯦꯝꯄꯣꯛꯇ ꯑꯃꯨꯛ ꯍꯪꯂꯝꯃꯤ꯫ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯈꯪꯗꯦ, ꯏꯆꯥꯅꯨꯄꯥ ꯕꯤꯅꯟꯇꯅ ꯂꯣꯏꯅ ꯁꯤꯟꯈꯤꯕꯅꯤ꯫ ꯕꯤꯅꯟꯇꯅ ꯃꯉꯣꯟꯗ ꯋꯥ ꯈꯔ ꯂꯣꯠꯂꯦ ꯍꯥꯏꯕ ꯐꯠꯇ ꯂꯧꯁꯤꯡ ꯂꯩꯕꯤ ꯃꯧ ꯑꯗꯨꯅ ꯈꯪꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯗꯨꯅ ꯄꯦꯜꯍꯜꯂꯝꯃꯤ꯫ ꯕꯤꯅꯟꯇꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯒ ꯕꯤꯅꯟꯇꯗ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯄꯪꯕ ꯕꯤꯅꯟꯇꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯊꯥꯖꯔꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯐꯪꯂꯛꯈꯤ ꯑꯃꯁꯨꯡ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯇꯧꯕ ꯉꯝꯕ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯋꯥꯈꯜ ꯑꯍꯦꯟꯕ ꯀꯌా ꯈꯜꯂꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯁꯥꯔꯤꯉꯩꯗ ꯀꯣꯏꯅꯔꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯤꯊꯤ ꯊꯥꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯦꯟꯈ꯭ꯔꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯐꯝ ꯑꯔꯥꯞꯄ ꯑꯃꯗ ꯆꯦꯟꯗꯨꯅ ꯂꯣꯠꯂꯕꯗꯤ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯤꯕ ꯐꯪꯂꯣꯏ, ꯑꯩ ꯊꯤꯕ ꯐꯪꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯕꯤꯅꯟꯇꯁꯨ ꯁꯣꯏꯗꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯤꯊꯤꯒꯤ ꯃꯇꯦꯡꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯎꯅꯁꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯊꯥꯅꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯃꯗꯅꯤ ꯕꯤꯅꯟꯇꯅ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯈꯨꯅꯤꯡꯊꯧꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯦ꯫ ꯃꯍꯥꯛꯅ ꯂꯩꯁꯥꯔꯤꯉꯩꯗ ꯈꯪꯅꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯊꯣꯡꯒꯥꯜꯗ ꯍꯥꯃꯦꯡ ꯑꯃ ꯀꯣꯟꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯥꯃꯦꯡ ꯑꯗꯨ ꯃꯈꯧꯔꯤ ꯂꯦꯜꯂꯒ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯏ ꯈꯔ ꯂꯧꯔꯒ ꯕꯤꯅꯟꯇꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡꯒꯤ ꯀꯥ ꯑꯗꯨꯗ ꯏ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯐꯨꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄꯗ ꯕꯤꯅꯟꯇ ꯌꯥꯎꯋꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯨꯝꯊꯔꯛꯇꯨꯅ ꯀꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯏ ꯃꯔꯤꯛ ꯃꯔꯤꯛ ꯃꯌꯥꯝ ꯑꯃ ꯇꯥꯔꯝꯕꯗꯨ ꯎꯔꯛꯂꯦ꯫ ꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯁꯣꯏꯗꯅ ꯍꯥꯠꯂꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯚꯥꯞ ꯇꯥꯗ꯭ꯔꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩ ꯌꯥꯍꯧ ꯉꯟꯕ ꯃꯆꯥꯅꯨꯄꯥꯗꯨ ꯍꯧꯒꯠꯂꯛꯇꯦ ꯍꯥꯏꯗꯨꯅ ꯕꯤꯅꯟꯇꯒꯤ ꯃꯃꯥꯁꯨ ꯕꯤꯅꯟꯇꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏ ꯃꯔꯛꯇ ꯃꯆꯥꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯒ ꯕꯤꯅꯟꯇꯒꯤ ꯃꯃꯥꯗꯨ ꯑꯍꯧꯕ ꯃꯈꯣꯜꯗ ꯀꯞꯂꯛꯏ꯫ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯕꯤꯅꯟꯇꯗꯤ ꯀꯩꯁꯨ ꯁꯣꯛꯇꯦ ꯈꯪꯂꯛꯄꯅ ꯏꯁꯤꯡ ꯈꯔ ꯃꯃꯥꯏꯗ ꯈꯤꯛꯄꯗ ꯚꯥꯞ ꯇꯥꯔꯛꯏ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯑꯃꯅ, ꯕꯤꯅꯟꯇ, ꯅꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ? ꯑꯩ ꯈꯪꯗꯦ, ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛ ꯂꯩꯔꯝꯗꯦ꯫ ꯑꯩꯒꯤ ꯀꯥꯗ ꯇꯥꯔꯝꯕ ꯏ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯑꯩꯁꯨ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯗꯒꯤ ꯋꯥꯟꯊꯈꯤꯕꯅꯤ꯫ ꯅꯆꯤꯟ ꯊꯤꯒꯅꯨ ꯕꯤꯅꯟꯇ, ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯄ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯃꯍꯥꯛꯄꯨ
ꯀꯗꯥꯏꯗ ꯂꯣꯠꯂꯤ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯒꯅꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯈꯤ ꯏꯗꯨꯅ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯅꯨꯄꯤꯗꯨ ꯃꯄꯥꯝꯗ ꯆꯠꯂꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯃꯤ ꯑꯅꯤ ꯊꯥꯈ꯭ꯔꯦ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯃꯆꯥꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯕꯤꯅꯟꯇꯒꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯤ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯟ ꯁꯤꯖꯤꯜꯂꯝꯃꯤ ꯅꯨꯄꯤꯒꯤ ꯃꯃꯥꯅ ꯏꯆꯥꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯤꯅ ꯅꯧꯅ ꯌꯣꯛꯆꯕꯅꯤ ꯊꯕꯛ ꯁꯨꯕ ꯍꯩꯇꯦ ꯍꯥꯏꯔꯕꯁꯨ ꯅꯈꯨꯠꯅ ꯈꯔ ꯋꯥꯔꯛꯄꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯔꯒ ꯅꯪꯅ ꯍꯦꯛꯇ ꯍꯥꯠꯄꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯊꯥꯔꯣꯏꯑꯦ ꯅꯤꯡꯊꯧꯗ ꯇꯥꯛꯇꯨꯅ ꯅꯪꯕꯨ ꯀꯩꯁꯨꯝ ꯁꯪꯗ ꯁꯣꯏꯗꯅ ꯊꯝꯒꯅꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕꯒꯤ ꯃꯍꯨꯠ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡꯗ ꯆꯠꯈꯤꯗꯨꯅ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯝꯃꯤ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯊꯥꯔꯛꯇꯨꯅ ꯕꯤꯅꯟꯇꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ ꯕꯤꯅꯟꯇꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯠꯈ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯕꯒꯤ ꯄꯥꯎ ꯇꯥꯅꯔꯛꯈꯤ ꯕꯤꯅꯟꯇꯒꯤ ꯃꯄꯥꯅ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯔꯒ ꯆꯦꯟꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯋꯥꯀꯠꯂꯝꯃꯤ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯈꯨꯗꯤꯡ ꯊꯤꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯕꯤꯅꯟꯇꯕꯨ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯕ ꯇꯥꯈꯤ ꯃꯇꯝ ꯑꯃꯗ ꯕꯤꯅꯟꯇꯅ ꯀꯟꯈꯤꯕ ꯎꯆꯤ ꯑꯗꯨꯅ ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯅꯨꯃꯤꯗꯥꯡꯗ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ ꯕꯤꯅꯟꯇꯒ ꯎꯅꯔꯝꯃꯤ ꯕꯤꯅꯟꯇꯅ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯐꯖꯕ ꯌꯨꯝ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯍꯥꯛꯄꯨ ꯐꯪꯅꯕ ꯅꯪꯅ ꯑꯃꯨꯛꯇ ꯊꯤꯌꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯈꯨꯗꯣꯞ ꯑꯃ ꯁꯤꯔꯝꯒꯅꯤ ꯈꯨꯗꯣꯞꯇꯨꯁꯨ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯇꯨꯅ ꯄꯨꯔꯛꯎ ꯎꯆꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯕꯤꯅꯟꯇꯅ ꯊꯋꯥꯏ ꯀꯟꯈꯤꯕ ꯍꯧꯗꯣꯡ ꯑꯃꯁꯨꯡ ꯁꯅꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯋꯥ ꯐꯖꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯈꯨꯗꯤꯡ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯕ ꯃꯤ ꯑꯃꯠꯇ ꯂꯥꯟꯕ ꯉꯝꯗꯕ ꯑꯆꯧꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯋꯥꯡꯃꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯕ ꯑꯆꯧꯕ ꯌꯨꯝ ꯑꯃ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯎꯆꯤꯅ ꯁꯅꯝꯕ ꯑꯃꯁꯨꯡ ꯍꯧꯗꯣꯡꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯆꯧꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯁꯅꯥꯒꯨꯝꯅ ꯂꯪꯕ ꯌꯨꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯅꯨꯄꯤꯗꯣ ꯍꯧꯈꯤꯕ ꯃꯇꯝꯗ ꯈꯨꯗꯣꯞꯀꯤ ꯃꯄꯥꯟꯗꯒꯤ ꯕꯤꯅꯟꯇꯒ ꯁꯥ ꯑꯍꯨꯝ ꯑꯗꯨꯒ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯂꯣꯏꯅ ꯄꯤꯖꯈꯤ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯇꯧꯕ ꯉꯝꯕ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯃꯥꯡꯗ ꯎꯔꯤꯕ ꯑꯆꯧꯕ ꯌꯨꯝꯖꯥꯎ ꯑꯗꯨꯁꯨ ꯈꯨꯗꯣꯞꯀꯤ ꯃꯄꯥꯜ ꯑꯗꯨꯅ ꯁꯥꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯍꯧꯗꯣꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯇꯨꯔꯦꯜ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛꯏ ꯑꯩꯗꯤ ꯂꯥꯟꯕ ꯉꯝꯂꯣꯏ ꯏꯔꯥꯛꯅꯗꯨꯅ ꯁꯤꯒꯅꯤ ꯆꯞ ꯃꯥꯟꯅꯅ ꯎꯆꯤ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯅꯝꯕꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯏꯊꯛꯁꯤꯗ ꯇꯣꯡꯂꯛꯎ ꯑꯩꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯂꯥꯟꯕ ꯉꯝꯒꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯆꯧꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯕꯤꯅꯟꯇꯒꯤ ꯅꯨꯄꯤ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯌꯨꯝꯗꯨ ꯆꯨꯝꯗꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯍꯧꯗꯣꯡꯅ ꯎꯆꯤ ꯅꯪꯅ ꯈꯔ ꯄꯤꯛꯏ ꯑꯀꯣꯏꯕꯗ ꯂꯩꯕ ꯎꯆꯤ ꯃꯌꯥꯝ ꯑꯁꯦ ꯅꯪꯅ ꯈꯔ ꯀꯧꯔꯨꯔꯒ ꯅꯪꯅ ꯍꯥꯟꯅ ꯏꯃꯨꯡ ꯑꯁꯤꯗ ꯆꯪꯂꯒ ꯈꯨꯗꯣꯞꯇꯣ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯎꯆꯤ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯎꯆꯤ ꯃꯌꯥꯝ ꯈꯣꯝꯂꯨꯔꯒ ꯏꯃꯨꯡꯗ ꯈꯨꯗꯣꯞ ꯊꯤꯕ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯏꯅ ꯂꯣꯟꯁꯤꯟꯈꯤꯕꯅ ꯎꯆꯤꯒꯤ ꯆꯪꯐꯝ ꯂꯩꯇ꯭ꯔꯦ ꯍꯧꯗꯣꯡꯗꯨꯅ ꯂꯩꯕꯥꯛꯇꯨ ꯂꯨꯅ ꯍꯣꯒꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯅꯕ ꯂꯝꯕꯤ ꯐꯥꯠꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅ ꯎꯆꯤ ꯃꯌꯥꯝ ꯆꯪꯂꯕꯗꯤ ꯃꯈꯣꯜ ꯇꯥꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯆꯪꯂꯛꯂꯝꯃꯤ ꯅꯨꯄꯤꯗꯨ ꯐꯃꯨꯡꯗ ꯇꯨꯝꯂꯝꯂꯦ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯥꯀꯟꯗ ꯇꯨꯝꯂꯤ ꯎꯆꯤ ꯑꯃꯅ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯈꯨꯠꯇꯁꯨ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯔꯝꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯈꯨꯠꯇ ꯈꯨꯗꯣꯞꯇꯨ ꯁꯤꯍꯧꯗꯦ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡꯗ ꯇꯝꯂꯝꯃꯤ ꯍꯧꯗꯣꯡꯗꯨ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩ ꯈꯪꯉꯦ ꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯈꯨꯗꯣꯞꯅꯤ ꯃꯌꯥꯗ ꯁꯣꯏꯗꯅ ꯎꯝꯁꯤꯜꯂꯒ ꯊꯅꯝꯒꯅꯤ ꯎꯆꯤ ꯑꯅꯤꯗꯣ ꯑꯃꯨꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯎꯆꯤ ꯑꯃꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟꯗ ꯃꯍꯥꯛꯀꯤ ꯃꯃꯩꯅ ꯇꯤꯀꯤ ꯍꯣꯠꯂꯝꯃꯤ ꯅꯨꯄꯤꯗꯨ ꯍꯥꯛꯊꯤ ꯈꯟꯕꯗ ꯈꯨꯗꯣꯞꯇꯨ ꯄꯥꯏꯊꯣꯔꯛꯏ ꯎꯆꯤ ꯑꯃꯅ ꯂꯩꯃꯥꯏꯗ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯣꯛꯇꯨꯅ ꯈꯨꯗꯣꯞꯇꯨ ꯄꯨꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯈꯨꯗꯣꯞꯇꯨ ꯐꯪꯂꯕꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯎꯆꯤ ꯃꯌꯥꯝ ꯑꯗꯨꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯦ ꯁꯅꯝꯕꯒꯤ ꯃꯊꯛꯇ ꯍꯧꯗꯣꯡꯒꯤ ꯃꯊꯛꯇ ꯎꯆꯤ ꯇꯣꯡꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯜꯂꯛꯈꯤ ꯇꯨꯔꯦꯜꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯎꯃꯥꯏꯕꯤ ꯑꯃ ꯄꯥꯏꯊꯔꯛꯇꯨꯅ ꯎꯆꯤ ꯑꯗꯨ ꯃꯈꯣꯡꯅ ꯆꯞꯂꯒ ꯄꯨꯈꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯎꯆꯤꯗꯨ ꯏꯁꯤꯡ ꯃꯈꯥꯗ ꯆꯣꯡꯊꯈꯤ ꯃꯍꯥꯛꯅ ꯆꯣꯡꯊꯈꯤꯕꯗ ꯈꯨꯗꯣꯞ ꯑꯗꯨꯁꯨ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤ
Umaibidu amuk paitharakpada haudongna saptra tawkibadagi pairaga chatkhre. Uchidu isingdagi phawgatlaga haudonggi mathakta amuk tonglaga makhoi ahum turel adu lanthoraklami. Laimai yawraklaba matamda khudoptu mataw karamna thigani haina tanarami. Ising manungda sanambana luptuna khudop adu matam changna thirami. Adubu hom lawba laibak aduda langkhatlaga taba adu urami. Mahakna makha yawna lupthaduna khudop adu lawge tawbada nga amana yosenki. Nga adu mahakna tanaraga phaduna machinda chiklaga ising imaida phawgalakhi. Haudong amasung uchina lairiba mafam adu yawrakpada langja adu paitharaktuna sanambagi machindagi nga adu laklaga paikhi. Makhoi ahum adu langjana paikhiba maikai adu thawai chakna yengduna lei. Turel mapanda langjana nga adu chage tawbada manakta in solambi nupi amana langjagi manakta changsinbada langja adu paikhi. Langjana nga adu pukhidre. In solambi nupi aduna puraktuna mahaki tunggonda hapchinkre. Uchi amasung sanamba aduna hairaklami. Haudong, uchi amasung aina khudopse amuk mukti mangkhibadagi phangba ngamle. Handakti nangi pali amuk tare. Nakhoigi kanglupti nga huranbada maming chatlibani. Aikhoina changlurabadi taibang miyoibana aikhoibu soidana hatkani. Nangna amuk laibak chang yengudana tungoldagi nga se huranduna purao. Nga huranbada haithoi singthoibi haudongni. Mahak makhol amata thokhandana tungolda changlaga khudop yotkiba nga adu huranduna chelakle. Nga do makhoi ahum changduna mabuk hogairaga khudoptu laukhoktuna harau laklami. Uchina khudoptu puraktuna kaisum sangda tumina changlaga binantada pirami. Binantana khudoptu sijalami. Mahakpu ngakliba lanmi aduda ising thake haina kaurami. Lanmina lakpagi makhol tabada khudoptu machinban mayada thamlaga tapna hairaklami. Aigi nupi amasung mahakka hojik laiminariba nupa adugi phamung ado aigi mangsida thohe. Lanmidu ingak ngakre phamung ama mamangda lairambadu ubada. Henna maru oibadi nupi aduna tekta kaidana atopa nupa amaga lairamba aduni. Binantadi mara lairamde haina thadokre. Aduga makhoi anidu phamungduga loinana kaisum sangda thamki. Matam khara laibaga Binanta atopa nupi ama luhongduna nungaina pankirami. Nongma Binantana haudong uchi amasung sanambada makhoigi apamba kari karino haina hanglami. Makhoi ahumdu chap manana khomlae. Aikhoi karisu pamjade. Nangna khudongthiba tarakpa natraga khudopto mangkiba thoklabadi aikhoi bu soidana kaubiro. Nangi laman aikhoi da yamna tole. Binantana makhoi ahum puraktuna makhoina ihan hana thengnakhiba khungang aduda lakhi. Haudong aduna Rajuda lale haijaduna mahakna chakiba sangom mayam adu Binantana singhallamle. Uchina chikthetkibagi Binantana che kolom mayam leiraga pirami amasung chaki haiba nga adusu singlami. Asumna migi laman amata tonje khallaba matungda makhoi masa masagi laifamda chatnakre.